Social media da arambai tegol gilusing purel korongan ba khumanna speech pigiba video full thagat pagi muhut video maset kaklaga korobu aran ba tahanaba post torokibasingda korona sumna thamlagle aine speech pibagi video matek thadoga kok sanadana thagat kena thagaladi full thagalo karidagi hairi nodu khangnaba asumna korona thagalagle makha chatharakpada nonglai nuksitna yum humdokraba yumbuda arambai tengolna lupa lising taraga mangagi senpham mateng pangkhre pawsi kanglaipak ki meiradagi lokhatchabani andak sitkiba nonglai nuksitna yum loina mahungdokraba Thobal district ki sapam sangai khongda leiba thodam Netrajit Singh sahi nipugi mayumda ngarang arambai tengol unit taragani thogi thomi singna chatuna lupa lising tara mangagi senpham kusinakre senpham masi kusinabaga loinana arambai tengol unit taragani thogi commander Huidrom Bobona phongdokibada kanglaipak news tembang lo KNTL na nonglai nuksitna yum humdok pikibadagi awaba taraba imungi hojik oiriba phibam masi miyamda khangalakpadagi arambai tengol gi lusing purel korongan mukhuman gi lusing wakhata sel gi tembang asi pijaba lakpani senpham masida natana anoba yum sabada changadaba uwa jinga madi atai polam sing mathau tarakpada arambai tengol da matam chana khangan birau choidana mateng pangjagani haiba wafam phongdoki mangna makhata na phongdokibadi yamna laibak fabadi arambai tengol unit taragani thogi jurisdiction manungda lohongbagi thauram mari pangthoki maduda lohongpang khudingmakta khulngakpasingi donation box amamam thamki hairiba donation box sing aduda miyamna donate tawramba senpham sing adu khomjanjaraga nonglai nungsitna mayum humdokhraba yumbuda tengbang jaba ngamjabani haiba wafam phongdoki mikhalda money power sizinabagi thabak toglasi Maheshwar pawsi paujel pawsedagi lokachabani election mayada money power sizinaduna maira sangda chatuna maitan bora piraga wa khara pijaraga pangthahanbagi thabak lepsi amadi aranba propaganda sandoktuna ireisa masel khana hannabagi thabak tawragumsi haina Inner Manipur Parliamentary Constituency da RPI Athawalegi candidate oiriba Maheshwar Thongnawjamna phongdokre wafam ase ngarang Kaisampa junction da leiba Maheshwar gi yumda pangthokibagi pawgi mifam amada haikibani mangna makha taraduna Republican Party of India Athawaledi maromdom lepsaba party amani hojik paliba lenga asina center da NDA coalition leibagi damak BJP ga chanminabani adubu Congress na center da pairam labadi Congress ki adumak oigani hojik state asida tholiba lana se mahausagi pibam hanjil handuna tangdu leitana leinana bo honabada angamba thakta thabok paikhatkani tha 13 pharaglaba lana se maitai lande haiba khangbana party na su asawa mateng pangbiduna Home Minister Defense Minister amadi tongan makok thongbo official kayama unabada sauna mateng pangduna lakle hojik relief camp da leiriba inmate sing mayumda hanjinba pamlebani chingkhung singya da leiriba miyam pumnamak wanaribani adubu election pangthokani tawriba sina lana si nathaibugum tawri haina miyamna mipainari election asi tawpam thoktabani adubu election asina handak tholiba lana si loisinba tangdu leitana leihanba ngamnabagi pandam oiduna election tawpam thoi yelhomi singna aikoi masel hunabagi thabak tolasi haina makhata ki Jenims ki complex da nisagi polam pusinba yonba amadi sijinaba yaroi director Imphal East district ki Porompata leiba Jawaharlal Nehru Institute of Medical Sciences Jenims Hospital complex manungda nisagi polam amata pusinba yonba amadi sijinaba yaroi haina director Laisam Devena section 1 thamlangli ngasi Jenims complex da Jenims ka security singna phagalakpa nisagi polam sing mai thaduna mangan kibaga mari leinana wafam asi director Laisam Devena phongdokibani mangna makha taraduna hai nisha saba asina hakchangda leina kaya pokhalli maruoida cancer pokhanabagi asawu maram ama oihanbaga loinana kwa khaini talamna chingba chasilaga hospital asing mafam kayada mahi othoglamba maramna hospital asisu mosinhanbagi macha ama oihalle nisagi driver si sahi anirongi mamangdagi horakhibani makha tana patient party amadi hospital manungda ojon ba changlakliba miyoi singna hospital manungda nisa pusilakpa thengnarabadi ain oiba mateng lauduna chap chaba chairak pinaba honagani mamangdasu Jenims complex manungda nisha chabaga mari leinaba thodok wathok kaya thokre makha tana Jenims complex manungda asigumba pamdaba thodok sing thoktanaba khongthang asi lokhalakpani haiki